ꯆꯦꯡꯍꯤ ꯐꯨꯠꯄ ꯃꯇꯝꯗ ꯁꯤꯖꯤꯟꯅꯒꯗꯕ ꯑꯩꯈꯣꯏꯒꯤ ꯄꯥꯝꯕꯤ ꯈꯔ ꯃꯌꯥꯝꯗ ꯁꯨꯝ ꯁꯦꯌꯔ ꯇꯧꯔꯛꯀꯦꯕꯀꯣ ꯁꯤꯗ ꯂꯩꯔꯤꯕ ꯄꯥꯝꯕꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯆꯦꯡꯍꯤ ꯐꯨꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯕ ꯃꯔꯨꯑꯣꯏꯕ ꯄꯥꯝꯕꯤꯁꯤꯡꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥꯗ ꯑꯗꯨꯝ ꯐꯪꯕ ꯍꯥꯏꯇꯥꯔꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯀꯣ ꯁꯤꯁꯤꯅ ꯑꯍꯥꯟꯕꯗꯀꯣ ꯑꯩꯈꯣꯏꯒꯤ ꯁꯪꯕ꯭ꯔꯩ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯀꯣ ꯁꯤꯁꯦ ꯁꯪꯕ꯭ꯔꯩꯅꯦ ꯑꯩꯈꯣꯏꯒꯤ ꯅꯣꯡꯕꯥꯜ ꯂꯩꯒ ꯃꯥꯟꯕꯅꯤꯀꯣ ꯁꯪꯕ꯭ꯔꯩꯁꯦ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯕꯗꯀꯣ ꯃꯦꯟ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟꯠ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯦꯝꯄꯠ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏ ꯌꯦꯝꯄꯠꯁꯦ ꯀꯥꯡꯁꯣꯏ ꯑꯃ ꯆꯥꯕꯁꯨ ꯌꯥꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯁꯦ ꯆꯤꯡꯍꯤ ꯐꯨꯠꯄ ꯃꯇꯝꯗ ꯁꯤꯁꯦ ꯌꯥꯎꯗꯕ ꯌꯥꯗꯦꯀꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯦꯔꯥ ꯄꯥꯏꯕꯤ ꯍꯥꯏꯇꯥꯔꯦ ꯇꯦꯔꯥ ꯄꯥꯏꯕꯤꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯆꯤꯡꯍꯤ ꯐꯨꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯌꯥꯎꯗꯕ ꯌꯥꯗꯕ ꯄꯣꯠꯁꯛ ꯑꯃꯈꯛꯅꯤꯀꯣ ꯁꯤꯁꯨꯀꯣ ꯃꯅꯝ ꯅꯨꯡꯁꯤꯕꯅꯤꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯀꯩꯅꯣꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯂꯨꯀꯣꯛ ꯑꯅ ꯍꯥꯏꯕꯗꯣ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯆꯩꯔꯥꯎꯕꯗꯒ ꯑꯗꯨꯝ ꯆꯝꯐꯨꯠꯀꯨꯝꯕ ꯀꯩꯒꯨꯝꯕ ꯐꯨꯠꯂꯒ ꯑꯗꯨꯝ ꯑꯩꯈꯣꯏ ꯆꯥꯅꯕꯅꯤꯀꯣ ꯁꯤꯒꯤ ꯂꯥꯂꯨꯀꯣꯛꯁꯦ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯁꯤꯡꯅ ꯁꯤꯒꯤ ꯄꯥꯝꯕꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯣꯡꯖꯥꯏ ꯅꯥꯄꯤ ꯍꯥꯏꯔꯤꯕ ꯄꯥꯝꯕꯤꯗꯨꯅꯦꯕꯀꯣ ꯁꯤꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥꯗ ꯐꯪꯕ ꯄꯥꯝꯕꯤ ꯉꯥꯛꯇꯅꯤꯀꯣ ꯁꯤꯗ ꯎꯔꯤꯕ ꯄꯥꯝꯕꯤꯁꯤꯡꯁꯦ ꯄꯥꯝꯕꯤ ꯃꯈꯜ ꯃꯉꯥꯁꯦ ꯁꯤꯁꯦ ꯁꯤꯁꯤꯡꯁꯤꯒ ꯑꯩꯈꯣꯏꯒꯤ ꯆꯦꯡꯍꯤꯒ ꯇꯧꯔꯀꯥꯟꯗ ꯐꯨꯠꯄ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯅꯝ ꯅꯨꯡꯁꯤꯕ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥꯗ ꯍꯧꯕ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯐꯪꯕ ꯄꯥꯝꯕꯤ ꯉꯥꯛꯇꯅꯤꯀꯣ ꯑꯗꯣ ꯁꯤ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯄꯥꯝꯕꯤ ꯃꯈꯜ ꯈꯔ ꯑꯃꯁꯨ ꯆꯤꯡꯍꯤ ꯐꯨꯠꯄꯗ ꯍꯥꯞꯅꯕ ꯆꯤꯡꯗ ꯀꯩꯗ ꯍꯧꯕ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯄꯪꯍꯧꯗ ꯍꯧꯗꯕ ꯄꯥꯝꯕꯤ ꯈꯔ ꯑꯃꯁꯨ ꯂꯩꯔꯤꯕꯀꯣ ꯑꯗꯨꯗꯤ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯆꯤꯡꯗ ꯆꯠꯂꯒ ꯍꯦꯛꯎꯕꯗꯣ ꯐꯔꯛ ꯇꯥꯕꯅꯤꯅꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯤꯕ ꯈꯔꯁꯦ ꯁꯤꯁꯦ ꯇꯧꯔꯀꯥꯟꯗ ꯑꯗꯨꯝ ꯆꯤꯡꯍꯤ ꯐꯨꯠꯂꯒ ꯏꯖꯕ ꯃꯇꯝꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯆꯦꯡꯍꯤꯒꯤ ꯑꯁꯦꯡꯕ ꯃꯁꯛꯇꯣ ꯐꯪꯉꯒ ꯑꯩꯈꯣꯏꯒꯤ ꯁꯝꯗ ꯀꯩꯗ ꯌꯥꯝꯅ ꯀꯥꯟꯅꯕꯗꯣ ꯑꯗꯨ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯑꯩꯅ ꯃꯌꯥꯝꯗ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯏꯔꯥꯏ ꯂꯥꯏꯅ ꯆꯦꯡꯍꯤꯁꯦ ꯀꯃꯥꯏꯅ ꯁꯦꯝꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩꯅ ꯁꯨꯝ ꯀꯔꯝꯕ ꯄꯣꯠꯁꯛ ꯍꯥꯞꯀꯅꯤ ꯍꯥꯏꯕꯗꯣ ꯁꯨꯝ ꯈꯪꯍꯟꯅꯤꯡꯕꯒꯤ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯛꯄꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯗ ꯀꯥꯟꯅꯕꯤꯔꯒꯗꯤ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯣ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯐꯣꯂꯣ ꯇꯧꯕꯤꯔꯝꯃꯣ